Kim Jong-un na nuclear bomb Henna Sanaba Khanghankhre lepalitna masing hengalagliba North Korea gi khulai singda hapnabagi damag nuclear bomb Henna puthoknaba laibak asigi leader Kim Jong-un na weapon grade material puthokpagi chang henganaba nuclear scientist singda Khanghankhre haire Kim na madugi photo sing thadorakpada tactical warhead ni haina thajaba noba pikpa nuclear bomb manbasu ukhe masi South Korea gi defense mapangal thudeknabagi damag haukiba chahi kaya sida puthoktuna lakhiba masung makhal ge delivery system singda fit taunabagi damaktani haire official singna phongdokiba matunginna lakadoriba chayol khara sida natraga tha khara sida North Korea na makhoi gi nuclear program hena uthorokpa yai amasung ing 2017 ge September tha matungda han boina nuclear device amasu pokhai handuna Changyeng torokpa yai haire nuclear khulai yamna masing hengadhanabagi damak bomb sanabagi material puthokpagi chang hengatpa darkar oi haina Kim na scientist singda Khanghankhre mahakna nuclear industry di yamna maruoi bani haiba thabak amasu sinakhi haina official oiba Korean Central News Agency KCNA na report tawkhe madu kari thabak no haibadu di phongdokhide Russia na Sea of Japan da Jahaj Thugainaba Supersonic cruise missile Changyeng Toukhre Japan ga yamna yengthinariba Russia na Sea of Japan da Jahaj Thugainaba missile sing mai pangna Changyeng Toukhre haire Russian Defense Ministry na phongdokhiba matungin na boat anida ge missile sing du launch tawkhibani amasung kilometer chamarom thapa maphamda thamba yengnabagi langi jahaj saba ma thugai ki haire Mosquito cruise missile ani sisinaduna target adu mai pangna thugai ki haina ministry na haike military alliance NATO na SSN 22 Sunburn haina maming thon ba Russia ge Mosquito asi supersonic anti-ship cruise missile de masida conventional amasung nuclear warhead ani maghapa yai haire pawgi source matungin na exercise adu Sea of Japan gi Peter D. Grade Gulf da pangthokibani haire masigi Gulf asi Fokino da leiba Russian Pacific Fleet ki headquarters ka lona bada leiba nei mafam si Japan gi awang Hokkaido ithatage kilometer 4 lom thapa mafam da leiba nei United States Navy gi taret suba fleet na khudaki waina di wafam amata phongdoktre Peter D. Grade Bay ase Russia gi samudra mapani haina loba maram na Japan asu Russia gi mayokta protest taunaba thaurang taude haina Japanese Foreign Ministry gi Russia gi hiram yengsinbo official Tasuko Matsuki na phongdokhe Japan gi samudra saruki akoibada Russia na military gi thoksil chathabagi chang hengalakpa sida Japan na yamna nungnang bapo e tawriba kaya si yamna kumna yengli haina Matsuki na haikhe nongsub laibak ki akanba pressure na maram oiduna Russia gi nuclear weapon sing deployment tawraga nei Belarus Russia gi nuclear weapon sing Belarus ta thamlaga nei masigi maruoiba maramde nongsub laibak sing na yamna thajadaba mawongda Belarus ta khulai sing ase thamdana ba akanba mawongda pressure pirakpa na maram oiduna tangai fadana khulai sing ase thamdana ba ware basi lokhibani haina Belarus na phongdokhre makoina Russia gi nuclear weapon sing thamjinbada international agreement ta kaidonungda violate tawde haibo wafam su phongdorokle mamangi haukiba thangja numitta Russia gi president Putin na Moscow gi allied oidiba laibak asida makhoi gi tactical nuclear weapon gi system oina ba thaurang tawre haina laukthokiba nei Putin gi warol adu da nongsub laibak sing na akan ba mawongda midyang changchin duna yaningda bo wafam phongdorokhiba nei ngahan Belarus ki foreign ministry Minsk na phongdorokhiba da nongsub laibak ki amukta phawba tawkhidaba mawonggi pressure asina maram oiraga Belarus ki masagi ngakthokjabagi amade defense capability adu uthokpo oina Belarus da Russia dagi nuclear weapon sing deployment tawbagi ayaba sipi khibani haina phongdorokre